Palestiniagi Hamaska Israelga soknariba lan mapan subatha sangsilakibaga iroinana Israelna UN salaiba school amada tamthiba attack chatakiba adugi matung haukiba irai nimitasu Gaza refugee camp amada attack chatharakre November thada chayol ama sangba ceasefire amagi matungda ceasefire tongnanabagi hotnariba diplomatic oiba thabaksing hauzik leptuna laikibagumna tawre masina maram oirga hauzik Israel amadi Hamas ki chathariba lan asi yamna kanna adumak chathari Hamas singna Gaza stripu lisingani taretagi hauna lengak lakhi US President Joe Biden na anoba tok ahumgi road map ama puthokhiba adu hauzik phawbada Hamas na madugi paukhum pirakpa leitri Nusayrat camp ki manungda leiba United Nations salaiba school amada Israel na nahan chatharkiba tamthiraba attack aduda yamdrabada miyoi kunthraga taret siki Israel army na haiki madudi makhoi fighter jet singna classroom ahumda terrorist mapansu hatki Hamas amasung Islamic Jihad ki militant kuntrarom classroom asigi manungda lotuna leibani hainesu Israel na claim theory Mangzaunana warning amata piba tawdana Israel na attack tarakliba school aduda lanjendarakpa Palestinian chakaya changjafam lawduna leiba mafam amani haiduna United Nations Agency for Palestinian Refugees UNRWA na phongdokli Israel na Hamas amasung masigi Gaza da leiba allies singbu school sing hospital sing amasung UNRWA na salaiba facility sing yauna adai civilian infrastructure bu operation center sing oina sijinabagi maral su siri adubu hairiba maral sing adu Hamas amasung makoigi allies sing na yakide haukiba irai numita Israel na Gaza strip ki mafam kya mukta attack tawki School attack adugi hek nongan bada Nusayrat refugee camp ta Israel gi military na selling amasung air attack sing asi yamna akanba mongda chathakibani Samudra lomdagi su Gaza da nongmai kapsilakhi Gaza city gi nongchupta nga faba miyai singi hithangfam mafum amada leiba yumsingda Israel gi langi jahaz singna bomb kapsilakhi Hauzik chathariba Israel amadi Hamas ki lan asi haukiba Gaza strip ki Hamas singna kha thangba Israel da haukiba kumjali singani kungahumdagi October gi tang tareta tawkiba attack adugi laman kumduna Israel na strip aduda attack chatharakpadagi haurakliba lan asida hauzik phawbada michamna ayamba oina Gaza strip ta yamdrabada Palestinian micham listing kunthraga taruka chahum yankai mari hena sikre Israel bu war crimes singi maral kaya siduna international court case sing mayuk naba amasung Europe ki lebak kaya marumna Palestinian bu state ama oina recognize tawkiba asina maram oirga Israel na diplomatic lamda naitom taba amasu hengalakli official oina Palestinian na statehood recognize tawduna haukiba chayolda Israel bu mai hauna sawan kibana Spain na Gaza da leiba Palestinian singi mathakta genocide chathabagi Israel bu maral siduna International Court of Justice da pukhalakibagi wafam leiri North America amasung South America anigi marakta leiba Panama leibaki manung chanba imung chahum hena khunda leitaduna leiriba Gardi sugudup kauba ethat asi hauzik oiriba malimgi climate change asina maram oiraduna samudragi imai wangkhalakpadagi mafam aduda khunda leitaduna yumling kaidingduna leiriba yumsing asi thumjillakadabana makhoigi mafam adudagi atopa mafam amada hondoknabagidamak thaurang tawkhre malimgi leiriba ethat singi manungda Panama gi Gardi sugadupta khundariba guna family singi miyai sing asina yum thadoktuna chatkhiba ahan basu oiragani ethat asi yat chamri sanglaga chamayangkhai pak chawi Panama gi authorities singna guna family sing asibu anoba yum khusinnabaga loinana Panama gi mainland da khunda halagani haida phongdokhi matam kharagi mamangda ethat asida leiriba imung sing
Samudragi imai wangkhalakpana maram oirga toina toina ichawgi awaba mayoknarakibagi thawdok mamang thakta thokiba leikhre. Masida natana ethat asibu koisiliba ising asi samudragi thumi chenba ising oibana mafam aduda saba yumsingi foundation toina toina amang ata thoonbasu leikhrabani. Scientists amasung government gi officials singna gardi sugudub ethat asi sahi tararumgi manungda soidana samudragi erollnungda sankragani haiduna panari. Gardi sugudubta matam kuina leiduna masagi oiba culture samjarakhiba miyesing asi makhoigi leifam mangkhragadabana thamoi sokna nungaitaba phongdokpada natana makhoigi top topa chatnabisingbusu mainland da leiraba matamda tapna tapna mangkhigatra haibagi akibasu poknari. Panama gi Environment Ministry na miyesing asi mainland da nauna hongdokpa matamda sangadoriba senfam asi $1 billion ama dasmik anirom oigani haiduna phongdokli.